Standard Robert School gi lekhidribi mahairoi gi leirol chanpham oiriba haraurau tangkhamda ngarang numidang police na thiba humbugi thabak chatharambabu mafam adugi miyamna yaningdaba phungdorakli. State asida leiriba National Sports University gi professor yauna tongan ba post tara nipan lobugi interview Delhi da pangthokani hairiba asi yaroi haina mahairoi lob jasamna athingba thamlakli. Lamdam asigi handloom amadi handicraft yauna atai pothok kaya GI registration tawhodabagi lamdam asigi pothok kaya migi oikibagi phibam da leire haina minister Biswajit na phongdorakli. Amaso Manipur High Court na turel dagi nunglengoi pekpa pumthing thingjinba nate rules ki matungina nunglengoi pekpagi thabak chathanaba haibani haina minister TH Shyam Kumar na phongdorakli. Mamukuramzari adom ning biri bas impact news ni ai khanmam thoinu henbi habje pungja se phabugi maroi pausing miyam de pizari Standard Robert High Secondary School gi thokdokta lekhidраbi mahairoi gi leirol chanpham oiriba haraurok tangkhamda ngarang numidang pung 3 rom taba matamda police laklaga thiba humbugi thabak chatharambagi thawong adubo haraurau amadi tangkham gi meira paibi amadi club gi maikaidagi yaningdaba phongdorakli police gi thawong bu yaning de haiduna ngasi For Kundrakpam Jila Parisat Amadi Harau Rau Tangkham gi Gram Panchayat ki member yauna miyam gi oiba mifam ama harau rau da pangthokre mifam asi harau rau amadi tangkham gi miyam na sinduna pangthokhibani mifam adu da saruk yakibi tangkham awang laikai Women Association gi secretary ke EBI mana hai leirol chanpham da police sing laklaga thiba humbugi thabak chathakiba adu laibak thibani Lenga asina kari sasinaba ama amuk puthokadara haibagi chingnare loina na mafam asida lekai ani gi ayaba yaudana kanamata changbidanaba apel torakli Sang ngasi lakpi jibu kari marang bi laino kari lege na khon hanggan jida kaisu leite akhoi chamcham na lakpani hai ada chamcham na lakpa oiraga kari gino nungdang amamba jida bo akhoi di papa khale ngarang da akhoi crisis thok tana ngarang da akhoi mai mathau mangam tawbol loida ngairi aduga ngasi heta sumaina gari myam lakpa jidi akhoi pakhale adu kari marang bi laino na akhoi na hangi hangba kan jida kaisu tawroi no ima no kaino haurakanu khotlakanu akhoi langning matamda lakani akhoi na lakpada noin heta tawnu khotnu an tawri aduga ngarang dani leiron chalije akhoi ju pakhale moi jibu akhoi mi bo udrakanda asibaga ji khotu pudora jala haiba ma akhoi wakhanje khalle achumba langla langjinje akhoi hoji pami aduna thangmibangi jesi adigi akhoi gi sata sangsan organization sing puna mangna changalakpa khongjang khudimakta akhoi mai somda leiba maira paibi club leiba akhoi mayam jiju akhoi matang khudimakta akhoi saru yagani sangasi lakpi jibu kari marang Messi asibu yaning da phongdok tunangasi singjamai parking da wakat mifam pangthokre wakat mifam adu samas kanbenupi lob singjamai top laikai na sinduna pangthokhibani wakat mifam adu da saruk yakiba AMSGO gi secretary S Sumatina hai Bebisna gi Messi asi yamna chinganingai oi Messi asi gi achum balangla langzel puthokpiduna miyam da khanghalu loinana leibak miyam na changselakpa khongjang da su saruk yagani hairi Aduna misi sigi langla langjin ngasi phawba asumba ama phangdaba asida state investigation team na SIT na hauji changjaliba khongjang asida Manipur miyam na chamamna ba ama ngasi phawba misi sigi matang da puthokna lairiba se athuba matam da puthokpi duna miyam gi chingnaba singa se ko hanbidana mahaki misi sigi langla langjin athuba matam da puthokpiyu Manipur government amadi SIT gi kangbu da SIT gi kangbu dagi akoi mansingjamai baike gi Standard Robert High Secondary School gi mahairoi Messi gi achumba YL fangnanaba amadi langla langzel puthoktuna mara leibasing matik chaba dandi pinanaba thongniba thoram ama lalambung takhelambam laikai da mairak katuna thongnikre mairak katpagi thoram adu lalambung takhelambam laikai Youth Development Organization amadi lalambung takhelambam laikai maira paibi anina khutsamnaduna pangthokhibane thoram asida miyoi kayana laktuna mairak katki hairi
State asida leiriba National Sports University ki professor yauna tongan ba event singi post taranipan lobagi interview Delhi da pangthokani hairiba asi yaroi haina mahiroi lob desamna athingba thamlakli desamna sinduna ngasi sagolban moirang leirakta mahiroi lob asigi head office to pangthokiba paugi mifam amada desamgi vice president and edition nahai National Sports University ki tongan event singi post lobada head office soiriba Imphal da interview pangthoktana Delhi da pangthokani hairiba asi state asida leiriba miyoi sing asibu mainland India gi miyoi singna hanthaba mityeng da yengbaga loinana achauba namthak tobani University asigi post sing lobagi interview asi atai mafam sing da pangthokpigano state asida adumak pangthokpiu haiduna desamna center lengak yauna state asida paliba lengak asigi Luchingba Singh amadi MP yauna mari leinaba singda memorandum kayarak hanna pisinduna khanganba laikhrabani Karigumbada ngammi haibagi matagum namduna Delhi da interview pangthokhiba tarabadi University asigi temporary office oina Khuman lampakta laiba office sing solon sinbaga loinana makhal makha kayagi akan makhongjang sing changsilagani Hiram asigi matang state asigi CM amadi MP sing yauna chapchaba mityeng changduna interview asi headquarter oiriba Imphal da pangthok naba chapchaba thabak paikhatpiyo haiki Chindana Manipur na sports ki potential lay Manipur di sports ki powerhouse ni kaina pahai da hairaga thabak ona tawthorakudana pasigi mami je udaba se hojina mo head office Manipur leraga Delhi da interview tawni habsi wan thokarino honorable prime minister masamangna lauthok piramba masamangna jatra hunbiramba sports universities ki mapung phaba magi permanent oiba infrastructure registrar na chingba controller examination na chingba statutory body mayam ama sigumba mayam singse masi athu matamda mention view haiba appeal sima tawjabaga loinana makhata na sigi tongan post mayam amagi lawgodoriba interview se Delhi da sum songso sedana tawgani haidana leiba taragadi Manipur da masi head office oibagi banto leite maramuduna temporary oina molampakta hanga leiba sports university se solonsin biawna makhal makha kyagi honing jungsin naba sem sadana leire haiba wafam sima lauthokjabaga loinana Manipur gi government maruina Manipur gi honorable chief minister parliament chatpiribo honorable MP singnasu hiramasi matangda akhanna mijeng changbiu Lamdam asigi masagi oizaba handloom amasung handicraft yauna atay pothok kaya geographical indication GI registration tawhawdabadagi lamdam asigi pothok kaya migi oikibagi phibamda leire haina textiles Commerce and Industry Minister TH Bishwajit na phongdorakle Wafamasi Handloom Promotion Council Manipur na sinduna GM Hall da pangthokiba Kunsuba State Handloom Day celebration gi thoramda phongdokhibani thoramadu da chief guest ki warol piraduna minister na makhata na hai lamdamasi ki pothok oiriba umoro asi Nagaland na hana GI registration tawkibadagi Nagaland gi pothok oikre Maramasina state asida ningsing bathok traba matamdagi leiraklaba lamdam asigi tanglaba pothok sing asi yariba makai hana GI registration tongnanaba hotnasi state asida paliba amadi center da paliba lenga asina handloom handicraft yauna hiram kayada praja singi amadi sinmin singi yaifanaba amadi chawkhanaba thabak thoram kaya matam gi matungina amasung darkar gi matung ina paikhatle Masida thawai yausanduna niyom chumna thabak tawduna lenga ki maikaidagi piriba khudongchaba kaya adu niyom chumna lohhaunanaba hotnasi masina trabadi center da paliba lenga na thamliba lebak asige state khudingmak thong manana chawkhat minagadabani haina hotnariba asidagi Manipur asi maning hanthaduna leihauba yai haiki Kanagumba mi amana creative oiba idea adu wakhalonda loina afa mi khudimakki leiri wa tagadabni haibgi wakhalon loina aikoni ngasi anauba akogi ama oina akogi tang tareta ko toll free number ama launch tawgani masida any kind of suggestion complaint natragana any akona aranba akogi tawba officer singna oro natraga akoi leiriba ngasigi akogi lana tawai habna taba helum promotion council na oro anything leiriba thoiba punamak singse akoina loi and corporate tawre har kanda akoina manjigi policy natraga miyang gi oiba weaver sing gi oiba semak na bohona ba matamda akoina yahon namagi toll free number duma akoi august ki tang tareta sona maki law thokani High Court of Manipur na Tureldagi nunglengoi pekpagi thabak asi pumthing thingzinba natte court na haibadi leiriba act amadi rules ki matungina nunglengoi pekpagi thabak chathanaba haibani haina Forest and Environment Minister TH Shyamkumar na hairi Indian Forest Act amasung Industries Department na piriba Mining Act ki makhada piriba rules sing ado ningthina ngakna miyamna nunglengoi pekpagi thabak chathaba adumak yai Ising amadi akoibagi fibamda hauzik akaiba kaya ama lakliba asidagi kannanabagidama High Court of Manipur na athingba asi thamlakhibani haina Minister TH Shyamkumar na hairi
Imphal East District ki Andro constituency ki manung channa Poirei Khongjinda water body conservation taunabagidamang Kaina Govindaji ki temple manakta leiba pukri achauba tokthokuna semjinbagi thabak ngasidagi mafam adugi miyamna chathakiba aduda saruk yaraduna minister na hai lamdam asida yum ama saba matamda nunglengoi yaudana saba yaba natte adubu ain chatpa leibak ama oibana mining act ki makhada miyamna tureldagi nunglengoi pekpagi thabak asi chathaba yai haikhe pukri tauriba aduga mari leinana minister na hai Poirei Khongjinda leiriba Lopam kaya ising ningthina pinabagi pambai leitabana hausi fauba lopam kaya ising phangdana leiri Kaina Govindaji ki temple manakta leiba pukri achauba asi mafam asigi miyamna tokthokuna ningthina semjil haurabadi matung ising tanglakpa matamda pukri asida tunghauba ising aduna miyamda kanaba piba ngamgani haikhe Ziki eksima oneman high kona madu kai tingakpa habadi atop angle dagi isingda nekhairakpa ising chaba yaktaba environment kairakpa dagi praja mayam na tharakpa ni aduna oneman kona thoiba thingma thambasu praja mayam phadaba adi sinmi mayam na tawrisu koi nomang hingda byadabina koi yum sariba dagi atop government gi sarkar gi lanai sai mayam su nunglung yaudabdi yadi aduna ailam gi makhada lepaksi ai chapale bang ni habado hanga lugi makhada mining ek makhada tawragadi phai haduna within a week ta hanbena zum hai amsi su hai la yum me problem thokta na ba singju nekhaida na imam su kaida ek makhada phai chu matamda Matam sangna thabak tawduna laklaba autonomous district council gi employees singbu pension pinanaba lengak na thajaba pikraba matung ngasi directorate of tribal affairs and health office ta pension shell ama department asagi minister and kaisina sangakre loinana ex adc amasung mdc singsu pension fanganaba honari masigidama cabinet memo sembal loire haina minister na phongdokre ngasi new secretariat manakta leiba directorate of tribal affairs and health office ta pension cell hangtokhibaga loinana directorate asigi conference hall amasu sangakhe loinana ambulance cum mobile dispensary cum pickup van ahumsu launch tokhe Jamu Khul health center amadi Kangjang Khul health center gi sizinaba ambulance gari anisu minister na launch tokhe Sihi kunthani phusi thabak tawraga ma pension thokhraba numitsi pensionable pension phangduna yang wa na safar torakuni adu bongasi district council gi employees singsi pension number bigre aduna 2006 ki mamang digi changkhaba employees singsi loina pension phangdegini district council gi employee karmachari singda haining budi ai khoi ngasi di pension cell si launch tawkhabnina district council ki karmachari singdacho hena thawa yauna thabak tawbigini hebsi ayak thajai ex mdc ex adc makoi gisu pension phangningai gi yam kanna honari Thoramadu Saruk Yakiba Additional Chief Secretary Tribal Affairs and Health led Khogin Haukipna Phongdokibada Chingi Miyamgi Awada Passing Yengsinaba Makoigi Yaifanaba Ladiba Department Asina Kadai Fauba Thamoi Singna Thabak Tauribage Habasi Kananingai Oi Arabarapa Mapam the Ladiba Kudong Chadabana Talaba Miyamna Department Asida Lakbada Makoiba Thamoi Singna Mating Pangbibaga Luinana Makoigi Damak Piba Yaba Kudong Chaba Sing Panghananaba Department Asigi Employees Singna Thamoi Singna Honapam Toi Haina Wafamasi Thamduna Thoram Aduda Saruk Yakiba Directorate of Tribal Affairs and Health Case Staff Singi Pukning Chingsanki Makoigi Damak Koisida Office of Tabak Subne Tolop Supangbene Nakoni Ying Bibra Yum Kabu Fajarasu Manunda Soirabadi Kana Dubne Ekoi Makoigi Damak Labinina Makoisi Ying Bise Same way which is a pension cell hanging tribal welfare so hang kanda dum inauguration to rombiya which is pension cell hanging yam nungai je ador su kon karam to rakra which is kikumna tribal affairs ki leibum moong da umkale rakra hai bese khanse makoi ki damak te koi leibne ekoi leibu koi china makoi ki damak ta subidradi kari ka dabra
Tengkhang kaya da yaithoktuna laklaba matung tha sigi manga da pangthoknaba thorang tawrambadagi amuhana matam kaktana yaithokraba tarasuba amasung taramathoi Indian Reserve Battalion gi written test pangthokpa matamda aranba yaudunaba carbon coated paper sizinabagi mathakta live telecast tobiyo haina Kaisamthong AC gi hanagi MLA Laisom Ibomjana marilenaba singi pugning chingsilakli Kaisamthong Laisom lerakta leiba masagi yumda pawmil singa unabada hanagi MLA asina hai Police lobo matamda written test kichi yengbada semdok chemzin tawbagi aranba wathok kaya mamangdagi thoktuna lakli thawong ase minister MLA amadi michang sangalaiba senjaw paiba singi naknaba mi hapnanaba honabagi thawongni masina maram oiraga lairaba candidate kaya thabak toba ngamdabagi awaba thengnaribani asigumba asi toktuna tarasuba amasung taramathoi suba IRB gi written test tobu matamda asoi aranba yaudanaba carbon paper coated sizinabiyu loinana paper khuding da candidate adugi khuyek ningthina thahalu asiguma system asi chatnaduna written test hek loibaga evaluation tawrabadi nonganbaga test ki fall haidokpa ngamgani thawong asima AI triple E double E AIPMT dasu chatnakrabani hariba system asi hogdongnaba prime minister office dasu che tharagani haiki Amaramda Jingnaningai oiba misi amada standard Robert ki mahairoi nupi macha ama lekhidabagi matangda Manipur lengang na CBI da sinaba Home Minister da taksilli haibasi maram chade Wathogasi Manipur lengang na CBI da sinabagi hak adu Delhi Special Police Establishment Act 1949 na ayaba piduna leiribani haiki Written test examination nubitu da carbon coated to thalaba aro ebo person da chena guri natraga candidate ke soy to holaga duplicate copy do carbon copy do na candidate na exam lo pu sasagi ba adu original na thamoraga evaluation to goda evaluation si karm system to gi haida akoi medical entrance test to di maina examination lo bu to khudak si yeng ba adu tawga di next day par ga haidok ba adu origi medical lero wano no botam lero masi system si kari bot satar ga di manipur ho la kani paisa lo da mi hap le do honorable minister singna ho bon lo yo akoi sok Consent of the government to exercise powers and jurisdiction. A quick consent bureau section 6. A quick yare said yare consent do. Actually, SP like SP CBI layer. Quite a Mongo Pisalaga mana, more headquarter to coordinate with them. But kind of request the home is the highway the like Social Welfare Department ki makhada Thobal District ki DC complex ta awabatar banupi sing tagi oina hangliba one stop center ge staff singi pipam thokpa thak kun gi tolop pibide haiduna office so lonsen kre English ngani tara taret ki February thadagi hangduna awaba tarba nupi kuntaruk hena changjafam pikraba center asigi staff singna center adu solon senke center asida advocate oina lady bonitana daily wages ki norms ta center asigi staff sing mathau to halaga thak kun hena khursuman pidaba haibasi employees singi hakmat pane lenga ki mari lenaba authority na meeting changbiu haina phungdorakhi Housing 20 months की salary फंक्शन है अपने रेजरी बिजू daily wages है बनी daily wages की नोम की कुछ मत बिको है बनी अदु वो की सिटी 20 months की तो से अपने सुपी पिट्रे मरा एना सिना की सोशल वेलफेयर की वैन WhatsApp सेंटर की मतांग दा अपने वीडियो कॉन्फ्रेंस अमा तवी अदु जो सोशल वेलफेयर की मरी लेना बस सिना मत मोबाइल की WhatsApp सेंटर की मतांग दा की तो फंगदबा अमत पल्ली की बेमर मदुना ngasi dagi कोना strike session है St. Joseph Higher Secondary School ki principal Reverend Father Victor Arul gi mathakta lo na thingkraba lalhaulo KCP People's War Group na maral kaya sizilakpagi mayokta wakat mifam sathakre lalhaulo basina mahak ki mathakta siriba maral sing asige chapchaba khudam changdam pirabadi principal gi famdagi thadok patanatana state asi thadok tuna chatkhige maral leitaba mioi amagi punsi lekha tanana basinbi gano haina Father Victor Arul na phungdorakle Panbayai School asigi caretaker oiba nupi amaga school asida natabali chat amadi mayai kabanisa principal na seasonai haina lob asana maral sirakhibani school asigi yamlaba mahairoi parents teachers association amadi lekai miyam yauna sangai pro mamang lekai delaiba school asigi gate ta wakat mifam chathakibani If you can bring any evidence and prove it, I am ready to resign and leave the state. I worked in Manipur various places, helping the students for their quality education.
And therefore, please, we have got only moral values. I'm taking moral science for my children. If I don't have morality, and therefore there's no use of going and taking classes. You prove and kill. Don't kill and then you prove me my wrong. So please, whoever done this, I humbly request, come and find the evidence, clarify the matter, and then you declare it in the newspaper, whether things are correct or wrong. If you can bring any evidence and prove it. Johnston High Secondary School ki oza maram chadana transfer tawkhiba amadi awat pa oza athubu matamda mention gadabani haina school asigi yamlaba mahairoi singna lambi da tholaktuna irang hawkhre irang adu kansalakpadagi Manipur police ke ahen batim laktuna irang adu laksanaba honaki hiram asigi matangda school asigi social and culture secretary KSH Dizain nahai transfer tawkhiba oza amadi awat pa oza hap trifauba school asi thingzilagani Palibalinga asana mahiroi singi khanbiduna school asida leiriba khudongchadaba sing athuba matamda loisinbiu loinana lenga ki maikaidagi karungumba athuba matamda mityeng changbidrabadi akanba khongjang kaya changsilagani hairi mid session manungda matang matam sadana oza transfer tawgibadagi maram oiraga akoi school asida yamna chawba problem ama thokpadagi akoi chhatra oza yamna awaba problem nangbadagi akoi ngahal akoi tawjagre haiba akoi oza transfer tawba yaroi atuba matamda oza kana transfer order kakpi gadabani haina akoi tasengna haiba akoi gi chhatra mayam gi akoi sentiment je khangbi da usanadana ngasi bawa akoi mari lairina ba authority singna akoi responsibility pibi da ba tasengna kanda lairiba mahiroi singjibu akoi karisu laitana khanbi akoi hauji pawba responsibility Laitabana Maram Oraga, Akoi Sidagi, Akoi School, Akoi Johnston Higher Secondary School, Johnston Student Union, my Kaidagi, Akoi, Yasidagi, Akoi, Matam Katanako School, Tinjanzara, Adua Kaita Sera, Asida Atuda, Akoi Haibo, Oza transfer, Oda Kapiba, Awapo was a happy target, Akoi, School Jadum Hanagi, continue to Tozagani. Manipur State Kyoina Numit, Humbudra Mathoigi, Ahen Magi Ching is stock lady. Ching Chingba Amadi, handling Tobagamari Lainana, tender process ta Nungai Taba, Pen the Balayabadi, Guati the Leba FCI Grievance Redressal Committee Journal Office ta complaint Tobio. Court direct Chatpigano, court case Labana, state asigi go down Kayada Ching Chingbada Apanba Oide Haina FCI Manipur Reason, Infalgi Deputy General Manager R2, Kamai Gongre Pauna Thamlakli. All Assembly Retol Leba FCI Manipur Region Infalgi Deputy General Manager ge Office Chamber da Paumi Singa Unaba Amada Kamai Gongre Pauna Haikibada State Asigi Oina Darkar Leba Ching Puthokpa Ngamdabana Punjab Amadi Haryana Dagi Lori Loinana Ching Sing Asi FCI ge Godown Tamna Transporter Singi Kuthangda Pusilakli Adubu state asigi oina yamna laibak thiba amadi FCI Manipur region na matamatam gi oina e-tender tawduna transport amadi handling gi contractor khanba asigi mayokta chingningba amadi handling tawgadaba stakeholders singna court ta case tawrakpana maram oiraga state asigi FCI gi godown kayada ching singsinba ngamdana leiri Sawombong amadi Bisnupur gi godown the leiriba godown ani asida Transport tender gamari lainana court case pending laibadagi ngasi fawba chingsinba ngamdana lairi masimag state asigi oina yamna chawna mangjabani chingningba amadi handling gi contract loaningba singna niyom chumna tender tawbiyo FCI Manipur Region Imphal na Central Vigilance Commission gi guideline amadi model tender form gi condition chana ngakna thabak tawzari haina DGM asina thamlakli Nakalamaram the FCI Regional Office Imphal na Chingbagi contract piba matamda Asan Mirai Nai Haibagi Aranba Wafam Ama Media da Lakiba Laibak Tibani. Allegation Sing Asi Yumpam Yaudaba Amadi Aranba Wafam Ngaktani FCI Regional Office Imphal na tender process Kudingmak Pukchel Singna Amadi Nyom Chum na Tauki. FCI Manipur Region Imphal gi thabak thoram da pen da balai rabasu Guwahati da leba FCI gi Grievance Redressal Committee gi Journal Office ta wakat piu committee gi wafam da pen da balai rabadi court ta chat piu haina DGM asana apil tarakli Nauba godown Bisnupur da laiba duga si sombung si godown sida seng pusin bang amdri zikpa karigano harga si court case
si leire hojik su anauba tender miam si process tori khoina tender process si khoina sumna tausi ekhoi su sumna without any vested interest khoin neutral maintain tawi tender form da su terms and condition da le ekhoi karigumba tender process si noina pendra di grievance redressal committee है ना गुवाहाटी दले GM अहुम न फम committee ni if there is any grievance against our decision they can first go to the GRC the GRC की decision do मोइना पेंदे हायर कांदा ना मोइना court ता सकदा सी मियाम से कोई tender party si follow tawdre direct court sang on interim order thok padagi koi further action si chatha ngamdre trains transportation si jam affect oi Manipur State Legal Services Authority ki makhada Technopal Legal at Clinic na sinduna Child Friendly Legal Services to Children and Their Protection Scheme 2015 amasong Power and Function of Child Welfare Committee CWC gi matangda nongmagi oiba legal awareness program amang asi Palel da leiba Cornerstone Academy Lunajang Village ta pangthokre Mahiroi kayana saruk yakiba awareness program adida Child Welfare Committee Chandil gi chairperson Hechin Haukipna Power and Functions of CWC Haiba Hiramda Wangangke Loinana District Child Protection Unit Chandilgi Legal Cum Probation Officer Maibam Rovindro Singna Nalsa Child Friendly Legal Services to Children and Their Protection Schemes 2015 Gimaramda Wangangke Congress lenga ki matamda paikhalamba projects singda phan kaya lana sizinakibana chahi ani helaba lenga asida hojik fawba awaba mayoknare anoba chawkhat thorang gi thabak paikhatpada khudongchadaba kaya mayoknaduna leire haina hianglam constituency gi MLA Dr. Y Radheshyam na phongdokre wafamasi National Health Mission Manipur na sinduna Kakching District ke Langmaidong da Saba Health and Wellness Center amasangaba gi thoramda haikibane MLA Dr. Y Radheshyam na makata na haikibada Housing State asida analaying lamda hiram kaya da sothari ba ase mengkhana balenga asina anoba thabak paikhat kadaba adu mamang da palam balenga na project kaya gi utilization certificate piba ngamdabana anoba thabak paikhat ba yadre haike loinana ngasi sangaduna miyam da sinariba health and wellness center asina maikay asom da leidiba miyam da non communicable diseases sing lying bada yamna chawrba mateng panglagani haina mahangna makhata na phongdoke Ngasigi thawramadugi manung Chana Health and Wellness Center asigi akoibada upambi kayasu thaki. सरकार की तोान डिपार्टमेंट एम्प्लॉय तोलो पीथोखरगा सेमगत साबे पैसा पुथोपंगमदना तंजा PHC ओंथोकने लाउथोखरब सब सेंटर मन हांगने लेथोखरब अखोई हियांगलम केंद्र नाते मनपुर तोान डिस्ट्रिक्ट खुद लाउथोखरी खुदमसे खुदक इम्प्लीमेंट तब ngमदना सेंटर इंफ्रास्ट्रक्चर की सानब सेंथंग पियो है सरकार मांगजौना थादुना लेखरे अखोई हाना अतोपा इंफ्रास्ट्रक्चर सेक्टर सागतपगे हानागी मरी UC पीबा ngमदबा साबा लोइबा ngमदबा पैसा निथुंगाइ सिनरमदना मरम बोइदना पैसा थादोपा ngमदे Kangpokpi district ki manung Channa Manipur Tourism Department ki makhada leiriba Sadhu Chiru waterfall asi plastic ki dumping site oibe yabagi phibam lakle nongmada mafam asida miyoi chani chahum lomdi ising chaibi asi yengba lai waterfall yengba lakliba tourist kaya na sizinaba plastic ki polam sing mafam sana thamnanaba waterfall asibu yengsiliba joint forest management Sadhu Chiru amadi waterfall Development Committee na dustbin semduna thamlabasu mafam asida lakliba miyoi kaya na sizinabagi mahut langthokningba mafam da langthokpana site asi hena masak thihan badana tana mafam asigi ecosystem da chauna akaiba piri waterfall asidagi ising lauduna sizinari ba miyoi kaya gi hakchang dasu tongan balaina pokpa yabagi akiba leire mari lenaba department singna meeting changduna yengsin biba tangai phadaba leire
Saombung Thong Sabaki Matang da Supreme Infrastructure India Limited ki authorized signatory Oiriba S. Somendro Kopa Misak Amana, Ministry of Road Transport and Highways, Regional Office, Guwahati gi Regional Officer gi Mathakta Sirakliba Maral Adu, Yumpam Yaudaba Aranba Wafam Nihaina Regional Officer Asina Fondorakli. Regional Officer Asina Thadurok Pada Jerol Amada State PWD na recommend toba levy of compensation ase 5% ki mathakta RO na levy of compensation ase 10% ta kaktuna thabag ase gi apiba matam sangthok lage haina Somendro da phongdokhiba adu aranbani thong saba matam da quality leitaba amadi contractor na thong sabada thengtha hanbagi dama contract ki matung inna liquidated damages oina chada tara Thihan Bani Haina Chirolasina Makatarakli. Manipur gi organic chahau Delhi da Yonanabagi MOU ama Rima Food Industries Kurai gi Mapu Lystrom Rima Amadi Delhi gi Ambe Phyto Extracts Private Limited ki HP Singna Kutyek Pinakre. New Delhi da Laiba Krisi Bhavan da Government of India Ministry of Agriculture and Farmers Welfare gi Joint Secretary Niraza Aditamgi Office Chamber da MOU adu Kutyek Pinakibani. MOU adu da Lupa Crore Amarungi Chahau Ton Chama Delhi da Yunba Haina Yauri. Makhatana Delhi gi Ambe Phyto Extracts Private Limited na Umorok Akangba Yanghang Amasung Sing Tan Chama Chama Laina Nabagi Yanase Inabagi Apambasu Fongdoraki. Nakalam Ramda Goagi Dr. Shyama Prasad Mukherjee Indoor Stadium da Pangthokliba Taramanga Suba Agro Food and Organic Biotech India Expo da Manipur Organic Mission Agency Momana Best of India Base Award ke State Agriculture Organic and Biotech Agency ki category da ahan banmana phangbangam lakle hairi. Matang sa strip break kamalawzage break ki matung da unaw case kamari laina na Supreme Court na pikiba direction gi pungkhar gi matung da Uttar Pradesh government na unaw rep survivor da lupa lakon mga gi compensation pikiba gi pau amadi Manipur amasung malim gi tongan bai pau sing pudun na laksage impact news sumit yang taduna debut ma'am amukan na taram nokchari bulletin na siki makata ba pau yam da pizari Rural Backward Poultry Development Scheme gi makhada Veterinary and Animal Husbandry Department na ahan batangka ki oina Imphal West Jila Parishad ki manung chanalaiba beneficiary chamagatara tareta yanau macha sing khutsinakre ngasi lampel dalaiba Imphal West Jila Parishad Office ta pangthokiba achamba thoram amada Veterinary and Animal Husbandry Department ki Director Dr. H. Chauba amadi Imphal West Jila Parishad ki Adhyaksha R.K. Taruni yauna Pangthokiba achamba thoram amada yanau macha sing asi beneficiary sing da khutsinaki thoram aduga mari leinana Dr. S. Chaubana haikibada panchayat pu sakti piba loinana panchayat na konba mafam sing da leiriba lairabagi pangkhai makha da leiba lomi singge senmit loan hengal hanna bagi pandam da Veterinary and Animal Husbandry Department na yanau macha sing asi khutsinabani India government ki doubling the farmers income by 2022 gi makhada paikhatpa Rural Backward Poultry Development Scheme gi makhada department asina mamang de Imphal East ki oina su yanau kaya beneficiary kaya da khutsinakre ngasi Imphal West ki oina ahan batangka ki piriba yanau sing asi yamna laina yumgi akoibada yokpa yaba makhalni yanau sing asi ningthina longmin singna yokpa ngamlabadi ahen besenfam phangba ngamgani loinana hena chauthokpa farm ama onthokpa yabagi khudong chaba leiri haiki Pizari yen masasi Rainbow Rooster haiva low input technology bars haina English ta dumaina hai paisa yam changdaba input yam pidabida masana machinjak si koi tanba sum haijaba yam su nagandaba color su oiba marum su color ni National Livestock Mission gi makhat hameng khar yen jagado su leiri ok su yendo leiri yen su sigi mathangda National Livestock Mission ki beneficiary sing akoi loina khanba loiraga koi de leijare Manipur gi district loin chin bathungna koi yen jagadabani district chin bathungna koi yen jagadabani Manipur da doubling farmers income na honorable prime minister gi by 2022 gi mission says ta koi gi livestock sector si yam maru oiba sector ama oiba masina yam pivotal oiba yam key role ama loba sector ni masi masida koina pijeri we yen si yamti kharatani Ngasigi thoramadugam mari lenana Imphal West Jila Parishad ki Adhyaksha R.K. Taruni na haikibada Animal Husbandry Department ki maikai degi ngasi
अखनबा थौरांग अमगी मखादा येनाव खरा लायरबा कना लेजेद्रबा बेनिफिशियरी सिंगी खल्लगा थागतनिंगाइने इम्फाल वेस्ट जिला परिषद की ओइना बेनिफिशियरी की मसिंग असी खरा हेंगतपीबा यारगदी ग्रासरूट लेवल की थाकता मियामगे सेवा तौजरिबा सिंगी ओइना यामना पुगनिंग थौगनिंगाइ ओइगनी हाइना अध्यक्ष असिना थमलकली बेनिफिशियरी मसिंग यामना खोइना गवर्नमेंट पीबा ngam हाइतारे खोइसु लोइन माननबदि पीरिनि मिसेम खाइदि नाइबा नतबा अद खोइ खंगदबना प्रजा सिंगदि बेनिफिशियरी अखोइदि थुंगदे हाइबम स्ले दु सि मथंग मथंग हायें कुइरा खोइसु अदेगी खोइगी डायरेक्टर साहेब तामो चाव होइनसु यारि खोइ खितंग आदा डिमांड तौबदा खितंग हेंगतनबदि होटनरी खोइ प्रजा इसिन नाउसिंग खोइ बेनिफिशियरी मैमनसु आइसे थुंगरे मा थुंगदे हाइबसे वारोबिदबा थुंगकप मसिंग दो खोइना लोन थुपना अतैदा तौबना सदेबा असेंबा प्रायोरिटी दा खितंग नातै चादबा विदोगी अदै खितंग खोइ सुम प्रायोरिटी पीबा याबदो मथंग मथंग खोइ तौजगे यामना नुंगाइदि सुमाइना डिपार्टमेंटना खोइदा डिवोल्यूशन पावर से यामगेरा यामोइरा खरा पीफम थोप फंगजबसे खोइ दुकी मते हराउजे लाखलिबा सेप्टेम्बर अमदा अहानबा मणिपुर लौमी मियामगी मिफम पांगथोक्तुना हंदक कुमगी ओइना इकंग मायोंगनरिबा असना मरम ओइदुना लौफम सांदुना लौ उरिबा लौमी सिंगना लौसाल पीदबा हाइबा हिरमदा मिफम अमा पांगथोक्लगनी हाइना सोशलिस्ट स्टूडेंट्स यूनियन ऑफ मणिपुर की चेरोलमना खंगलकली थौबाल पुलिस के कांगबू अमना नुपी अमा लुपा लाख निफुमाथोइगा लिसिंग हुमफुलोंगी सेनफम ओइगदबा हेरोइन अमदी यामलबा WY टैबलेट सिंग कोनना फारब नुपी अदु यारिपो कैशाम अवांग लेकाइदगी सखी तोंबी देवी चही हुमफुमंगा मपुरोइबा तोंबीनी इम्पैक्ट न्यूज़ न फंगबा पाउदा ngasi numit yung bumatong pong ama makhai taba matamda thawal police amasung women police ki apunba kangbu amana khangabok ki basu ground manakta frisking chathaki फ्रिस्किंग चथरिंगे मतमदा मोरेदगी इम्फाल तमना थोरकपा मारुति वैन अमा खामदुना चेक तौखी वैन अदु चेक तौबदा सापोन केप मंगादा हेरोइन ग्राम यांखैनिपान अमसुंग प्लास्टिक खाव अमुबा कुंट्रादा WY टैबलेट पीस लिसिंग हुम्फु फागतखी हाइरी मणिपुर यूनिवर्सिटी की फिजिक्स डिपार्टमेंट न सिंधुना मैथमेटिका की मतंग दा नुमित निनी चथगदबा नेशनल थाकी वर्कशॉप अमा ngasi हौदोखरे डिपार्टमेंट असigi कॉन्फ्रेंस हॉल दा पांगथोकिबा वर्कशॉप हौदोकपगी थोरमदा यूनिवर्सिटी असigi स्कूल ऑफ मैथमेटिक्स अमसुंग फिजिकल साइंसेस के डीन प्रोफेसर एन राजमोहन न हाइकिबदा मैथमेटिका हाइबसी मैथमेटिक्स खक्तनतना फिजिक्स केमिस्ट्री अमदी लाइफ साइंस न चिंगबदा फील्ड कयादा मरु ओइबा सरुक अमनी मसिना यूनिवर्सिटी कॉलेज की ओजा अमदी रिसर्च स्कॉलर सिंग न रिसर्च तौबदा चाउना मतेंग पांगे असगुंबा मैथमेटिका की कानबसिंग अदु हेना खंगहनबा अमदी नैननबगी वाखलोलदा वर्कशॉप असि पांगथोकपनि हाइखे लोइनाना नुमित निनी की वर्कशॉप असदा मणिपुर की खक्तनतना आसाम की तेजपुर यूनिवर्सिटी याउना नॉर्थ ईस्ट के अतई मफम सिंगदगी लाकपा स्कॉलर अमदी मसक नायरबा ओजा सिंसु सरुक यारी मसिगी मैथमेटिक्स की थ्रू रिसर्च अमबदा वर्क तौबदको फिल कयादा एप्लाई तौ याबा अनौबा मखलगी यामने इंपोर्टेंट ओइबा अदुगमा टॉपिक अमने मैथमेटिक्स से मसिगुंबा अखोगी मैथमेटिक्स की वर्कशॉप सिंग पांगथोब मतुंगददी स्कॉलर रिसर्च स्कॉलर सिंग सिदा अखोने करम मखलगी अनौब डेवलपमेंट लाई साइंस दा मसी सिनरगा करम हाइने रिसर्च दा हेन मपुंग फानगदे हाइबगुम मैम सिंग सि मसिगुम तोरकन पांगथोकदन मैथमेटिक्स का हाइबसिसु याम इंपोर्टेंट ओइबा अमने अतोपा अखोगी लाइबा अखोगी कॉलेज की यूनिवर्सिटी मैम सिंग सिलगा नॉर्थन की लेबो मैम सिंग सि अमगमा प्लेटफॉर्म अम पिरग नैनरगदीको यूनिवर्सिटी की कॉलेज की माया ओजा मैम सिंग सि अप टू डेट नॉलेज फंगबो ngमगने and up to date knowledge phangba loina naman to area do da teaching do bi natraga research do bi madura apply to matano yamna hina kana do haiba tare ko सोशल वेलफेयर डिपार्टमेंट की मखादा पाइखटपा अन्नपूर्णा स्कीम की मखादा के सामथोंग केंद्र की ओइना लोकल MLA सु ओइरिबा मिनिस्टर एल जयंत कुमार न बेनिफिशियरी सिंग द चेंग खुदसिनखरे ngasi बाउपरादा लेबा मिनिस्टर की क्वार्टर पांगथोकिबा थोरम अमदा मिनिस्टर ना लाइरबगी पंखै की मखादा लेबा कुमजा लिसिंगनी तरानिपान तरामापन की ओइना अन्नपूर्णा स्कीम की बेनिफिशियरी तराहुमदोइदा चेंग खुदसिनखे थोरम अदुगा मरी लेनना मिनिस्टर जयंत कुमार ना हाइकिबदा अन्नपूर्णा स्कीम असि चही तरा हेना लेबलुरबा मतुंगदा नौहौनना सेंट्रल गवर्नमेंट ना लाइरबगी पंखै मखादा लेबा मियोय सिंगिदमा अखनना पाइखटपा स्कीम ने अन्नपूर्णा स्कीम की मखादा के सामथोंग केंद्र की ओइना इम्फाल DC ऑफिस तगी लौगदबा चेंग असि खुदोंचादबा कयाना मरम ओइरगा लौबा ngamdaba singi khallaga अखनना महाकी मीटिंग मखादा लौरबा मतुंग महाकी क्वार्टर दा येंथोकपनी हाइना मिनिस्टर एल जयंत कुमार ना फोंदोखे
Sigi Annapurna scheme many ladies, among Adi scheme near the Masi, Masida Lem and Lyra, Pankin, Makada Lebu Kangusinda, especially in the people Makli Pekezo into government Dagi. The Masi is a queen, Masi is implemental Rudra, Handaxia Queen Kanamayam Sang Honabadagi, Handaxi was not in the Karapanga. The Pangi Visita Quick is Hamukan Rioina, Tapangam Bakangusina article Aurora. Naya Pritapangam Hogda, Dilun and Alush Labisabangam, the Imong the Militable Oregana, when the Pilam the Badagi, Queen Chi, Ramatunda, or never minister, the Gilona, Quiki director. When you have when a change of Putaraga series, the Ayagada, who Anapunagi beneficiary of Kambus and Kozaraga, Quina, the Pizza Vamas Maduka, the Hapaga, Samsa Yumbatin Bambadu program doing Lokocha Habitat. Sigi Annapurna scheme many ladies, among Popular Front of India PFI na chahiya sigi oina sel thumgi phibam soklaba imung singi mahiroi singda pigadaba scholarship lautokre. Class 12 pass toraba mahiroi singda pigadaba scholarship asi journalism, law, amasung social work tamgadaba mahiroi singdana hena priority pigani hairi. Scholarship asi longningba mahiroi singna www.popularfrontindia.org website tigi application form lauthaba yaragani hairakli. Bisnupur district in Nambol Laiba Hera Talkies Complex Numit Tarani Chubna Chathagadaba Crafts Exhibition cum Sales of Handicrafts Ngasidagi Hokre. Handicrafts ki exhibition cum Sales Sadu Utlaw Weavers Cooperative Society na Ministry of Textiles ke Development Commissioner Handicrafts ke Sentang Makhada Chathari. Stole Kuntra Romna Saruk Yaba exhibition adu Union Minister Oramba TH Chauba Singh na Haudoki. Exhibition asida iyong gi khutna saba amadi lonba makhal kaya gi phirol kauna na saba makhal kaya gi potlam phangli. International Peace and Social Advancement IPSA Mau Union Imphal amadi Medical Directorate ahumna punna sinduna ngasi Senapati District ki Maupungdong Village Dalaiba St. Peter's School da Health Awareness cum Mega Free Medical Camp ki thoram ama pangthokre. Ngasigi medical camp aduda tongan-tongan ba Dr. Kunromna Medicine, ENT, Gynecology yauna tongan-tongan ba laina layong sing leibra haina miyoy lising amaromda yengki. Luina na lem na hidang langtag iyanthokpa amadi test kayasu lem na tawki. Ngasigi thoram aduga mari laina na IPSA gi President Joy Chandra Konthawzam na hai lub asana Manipur gi manunghanjan ba mafam singda leiriba miyamda ana layeng gi lamda matam kaya gi mamangdagi mateng pangtuna lakli. Madugi sarugama oina ngasigi thoram asisu sinbani haike. Ima nang na heli haiba pauzil po ba bike rally amang ngasi Imphal East District ke wangkai angom lekay daleba wall club tagi Manipuri film gi director H. Piluna lamthakre. Wangkai angom lekay daleba wall club dagi Imphal East District ke Baruni Chingdaleba Sanamahi Kyong Fauba Chatkiba Rally Aduda Saruk Yakiba Saysakpa Amadi music composer Amasu Oriba Lorembam Amarjit na Haikibada Mama Amana Macha Singidamakta Lauriba Tawdang Kaya Sibu Hauziki Mirol na Kanglaktaba Asina Lamdam Asida Nongman Kangdana Crime Kaya Ama Toglakliba Amadi Leminariba Mioy Sing Masilgi Marakta Nungsinabagi Mari Walakliba Sing Asi Karada Oirabasu Kokhanduna wakal taminabagi pandamda rally ase sinbani haike. Luinana imanang na heli haina mingthonba music video album asu athuba matamda miyamda khutsinneragani hairi. Universal Family Organization Southeast Asia Northeast India Manipur gi ahum suba Foundation Day ngasi tawbung khok awang mayai lekai dalaiba Ipa loya lakpa ima nongthel leima harau pungda pangthokre. Thoramaduga mari leinana nongan kre haina mingthonba lairik amasu phongkre. Hariba lairik asigi aibasu oriba Universal Family Organization gi President Ngasepam Nilakanta Khumanna phongdorakpada miyoiba khunaida thengnariba wathok lanthok khudingmak koktuna amaga nungsi chanaba amadi ana ayek awa ana yaudaba awat apa leitaba taibang pal ama poraknaba Amadi Miyoi Chang Naiba Sentha Pangthoklasi Haibagi Wakalol the Lairik Asi Pongbani Hairi. Hariba Korashina Nasi Pongleba Lairik Nongan Kre Haribasi Mamanga Tinkai Hun Kreana Anova Haichak Habadi Langapugi Dumba Matam Laya Yokshala Haduna Tinkai Hule Habani Nasi Pongleba
nongan kare hariba lairasina tayung malemda nonganduna mipum khudibangna aigegi sintha pangna duna ngasi lairiba aikoigi kona chak haiba kali juk haiba matamdagi loisalakna haijaki langdai mapugi langdai yok changslaba matamsida mahauksagi khalkairiba asina singba punamak nauna amuk semtoktuna miyoibagi thawai khudimak amana amabu kai kono unadra ngai phana paminaba dumba tayong parab laknomidamta mapuna piba paudamgi matungina ngasi asi nongan kare hariba lairasi phongjabadu National Oral Health Day Gamari Lenana Nongmagi over free dental checkup and awareness camp ama Uripok Bachaspati Lerakta Leba Nirmala House School da Pangtokre. Indian Dental Association Manipur State Branch Nasna Pangtokiba Thoramadu Gamari Lenana CDH IDA Manipur State Branch ki convener Dr. L. Thompson na Fundorpada National Oral Health Day Gamari Lenana Angang Singda Maruiba Mityang Thamduna Healthy Mouth for a Healthy Body Haibathim the camp asi pangthokpani haike ngasigi camp aduda chahi nauriba school tamliba angang chaniyang khairomgi yari yakhonggi anaba sing yengkibaga loinana hidak langthak singsu lemna yentokhi Society ki foundation si angang no oibnina angang singsigi akoi oral health si phana chakhragadi akoi gi society ki oral health si phana chatkani habagi akoi gi pandamda school gi akoi gi health camp ki program sinjabani akoi na ngasi dental checkup akoi angang around 250 mayam si akoi na checkup tawjare aduga class akoi na changjaraga akoi gi oral hygiene gi importance amasung oral hygiene se kamaina maintain tawgani habase akoi gi angang sing sibu takpi tambiliba akoi oja sing da akoi na awareness ama pijare aduna akoi chahi khudingi pangthok chorak pasi mathang spread sum tawjaraga akoi gi main idea gi pandam di akoi gi healthy mouth for a healthy body habase masigi pandam da akoi na tawjabani HGC More the free dental camp among arang pangthokre More Hospital the dental gi facility marang kaina leitabagi yenglaga camp adu 26 sector Assam Rifles More Battalion na IZAR South Committee makhada pangthokibani mioi kontra manga da lemna ya laying bagi khudong chaba pikhi loinana oral hygiene gi matang da sumiyam da awareness pikhi Thawal Khetri Lekai the Chahi Tarahumdoi the Ngai Binupi Macha Ama Japanese encephalitis positive Oibagal Loina Thawal district Japanese encephalitis positive Oiba Mioi Taramathoi Sukre. Japanese encephalitis positive Oiba Mi Masing Yamkalakpadagi CMO Thawal na Integrated Disease Surveillance Unit Amadi National Vector Borne Disease Control Program ge staff Singapuna Kananai Nakre. Mipamaduda Hanadagi Kangna Chikhandanaba Amadi Kang marum hatokpagi paikhatliba thabak sing hena kansinaba warep lauki Integrated Disease Surveillance Unit amasung National Vector Borne Disease Control Program gi kangbu amana Thawal Khetri Lekai gi mafam da chatuna numidang gi matam da fogging kapthokre Radiant Creative Agency Hanaming Thonba Radiant Group ki anoba unit amanga sikri samthong hodam lerakta hangtokre Ngasigi Thoramadu the Saruk Yakiba Company Asigi Managing Director and Romeo na Nauna Hangtokliba Unitasina Digital Marketing Gilamda Achoba Pam Amakan Bangamgani, Unitasina Maru Oina Advertisement Making, Graphic Creation, Social Media Marketing, Content Writing, Amadi Video Advertisement Gi Kudong Chaba Singh Panghangani Hairi. Nipuni Thoirak Suba National Cultural Festival Hayengdagi Jawaharlal Nehru Manipur Dance Academy da Pangthoklagani Hairi. Festival Asigamari Lenana ngasi Jawaharlal Nehru Manipur Dance Academy dangasi Paumi Singa Unaba Amada CCRT New Delhi gi Director in Charge Rishi Kumar Vasit na Fongdokibani. Paumi Singa Unaba Adu da Rishi Kumar Vasit na Makatana High North East State Maridagi Punna Miyoi Nifu Marina Saruk Yaduna Pangthokani Mathang the festival asi India Pumbagi oina saruk yahanba ngamnanaba singani hairi. Every year we come here to select Manipur. In this festival, which is appropriately named as Ek Bharat, Shresht Bharat, as the program was conceptualized on a very small notice, although we invited our scholarship awardees from whole of Northeast region, means all the 7 sisters, and I called Sikkim as younger brother, all the 8 states, but because of floods in some of the areas in Northeast, because of the exams going on in certain schools and colleges, we could not get representations from
Mizoram, Nagaland, Sikkim, all the northeastern states at one common platform, and subsequently will bring all the states and union territories of India in Imphal, in Manipur. Dolai Thabi Dam gi Fibam Manipur Lomi Marup Kundrakpam Local Council gi members sing na hak nana yengsin kre. Dam asina ising thariba canal sing gi Fibam su yengsin ke. Dam asigi men canal asuki matik Fibam Pataba Amadi Asoiba kaya yengsin ba aduda uba panglake. Dam asigi canal sing na ising thariba Kungang kaya da ising matik chana yoba ngamdabana low pan bang ngamdana leire hairi. Habzik sanabagi pauda. Maharaj Kumar Ghanindrajit Singh Memorial Super Division Football League Tournament KIYC K3 Iril Awang Lekai Mai Pakre. Imphal East District Football Association gi mityang makhada ngasi K3 gawda leiba abagi sanabungda sanakiba Football League asige. Tarasuba League ta Raising Athletic Union Lairik Yangbam Lekai amasung PYA Kairang Anina sanakiba match adugi apiba matamda match asigi aka apogi lanfamda Mayung Nariba Tim Animagna Panzalamata Chanadana, Mersasi draw chatke. Chathariba Super Division Football Tournament Siging as Sisana Kibatarani Thoi Super League Dana KIYC K3 Iril Awang Lekaige, Sanaroi, Somisana Mersasigi Taramathoi, Amadi Yankaimapan Super Minute Singda, Panzal Ani Aduga K Zimna, Matskinifu Super Mineta Panzalamaga Chankibaga Luinana, Upa Kyamgagi Sanaroi, Sonana Matsasigi, Marfutaruk Super Mineta Panzal Amat Chanduna Matsasi, KIYC K3 Iril Awang Lekaina, Upa Kyamgaibo, Panzal Ani Amada Maitiba PK. Chatharagliba Super Division Football League Asige, Taranto Super League da YOSC Kurai Konsam Lekai, Amadi SAK Yumnam Kuno Gatara Humder Super League Dana, KIYC K3 Iril Mapal Awang Lekai, Amasung Tara Mathoy 11 Star Sporting Union Akampat Anina, Thasigi Marida Lambat Tong Naragani. Kuntaro Suba El Sangita Devi Memorial First Division Football League Tournament ta Yai School Athletic Club Yai School Amadi Pamyal Patsoi Ani Mai Bakre. Imphal West District Football Association ki mityang makhada ngasi Kumalampa Artificial Turf Ground sanakiba First Division Football League asige. Tara Suba League ta Yai School Athletic Club Yai School gi Sanaroi K Arun Kumar Amasung S Nauba Anina match asigi Tara Humdoi Amadi Nifumanga Suba Minute Singda Panzal Amamam Chanduna New Crown Club Kongham Patpo Panzal Ani Sinoda Maitiba PK. Zatharagliba First Division Football League asigi ngasi sanakiba Taramathoi Suba League Tana Pamyal Patsoi gi Sanaroi K Rajkumar Amasung W Drabit Anina match asigi Taruk Amadi Taratarer Suba Minute Singda Panzal Amamam Chanduna Siko Lorem Bamlekaibu Panzal Ani Sinoda Maitiba Pipangam K. Football team Nipan Saruk Yaduna Chathariba Football Tournament asigi Taranithoi Suba League ta Wafa Wangoi Amadi Thau Thangmaibanga Tarahumder Suba League Tana Group Center CRPF Langzing Amasung Yai School Athletic Club Yai School Anina Thasigi Mari da Lambat Tong Naragani. Haukiba July Kuntaretagi Kuntra Fauba Dhaka the Pangtokiba International Championship Jit Gunedo da Sanagi Medal Laura Kraba Manipur Sanaroi Mangada Minister na Tagat Pafunduk na Pugning Tokat Kre. Manipur bu Sanabagi Lamda Powerhouse ni Hainaba Adu Amukhena Laibak Miam da Kangan Bagaloina State Ase India gi Sports Capital Haina Chautok Jaba Pokale Haina Minister na Fundorakli. Panbayabadi Championship Adu da Ukrul Dagi Ningshung Hongyo Masungam Horam Amadi Nimraiso Khodang na Senior Wet Category da Luinana Taubaldagi Kaisam Lanchen Bising Amadi Omnivas Oinamna Sub Junior Wet Category da Gold Medal Laura Kibini. Taratret Suba Imphal West Bodybuilding Amadi Men Fitness ki Championship Thasi ki Tramathoi da Pangthok Lagani Hairi. Bodybuilders Association Imphal West District Committee Makhada Naurem Thong Livestream Lairakta Laiba Livestream Khulem Lekai gi Community Hall da Chathagadaba
championship asida All Manipur Bodybuilding Association da affiliate toraba Imphal West ki manung chana leiba bodybuilding gi gym sing na saruk yaba ga loinana hena akupa marol gi dama Bodybuilders Association Imphal West district gi khanglaba yaragani haina association asigi secretary S Dhrubana Thadrupu Cherolamana khangalakli Adisuba Oinam Charlie Singh Memorial Chahi Yankai Amasung Humpu Mathake League Kam Knockout Kendra Wise Kang Tournament ta Thongju Kendra Kangkhut Semi Final Jangkre Lamdamasigi Lehau da Ningsing Bangamdraba Matamdage Hauna Sanaduna Laklaba Kang Masana Asibu Yoktuna Thamnanabagi Pandam Amada Social Worker Oinam Romena Mahaki Apopagi Ming da Kachaba Kang Tournament Asida Kangkhut Tarahum Doina Group Mari Thogna Khaidoktuna League match Singda Akan Balamba Taunaki Ngasi Singjamai Chinga Mathakta Laiba Singjamai Kangkhut ki Kangshangda Sanakiba Tournament Asige Ahanba quarter final ki match Adida Thongzu Kendra Kangkhut na Thangmiban Kendra Kangkhut Tim Bibu Panjal Tarani Thoi Tareta Maitiba PK Singjamai Kangkhut na Sinduna Chatharakliba Kang Tournament Asige Hayeng Sanagadaba Tournament Asige Anisuba quarter final ki match Adida Khundrakpam Kendra Kangkhut Amadi Yai School Kendra Kangkhut Anina Lamba Taunargani Arrive the bulletin से headlines अमोन नमियाम थमजरी Standard Robert School gi lekhitrabi mahiroi gi lerol chanfam oiriba hararok tangkham dangrang numidang police na thiba humagi thabak chatharambabu mafam adugi miyamna yaningdaba phungdorakli State asida leiriba National Sports University gi professor yauna tongan ba post tarani fan lobugi interview Delhi da pangthokani hairiba si yaroi haina mahiroi lob de samna athing bathamlakli Lamdamasigi handloom amadi handicraft yauna atai pothok kaya GI registration tawhawdabadagi lamdamasigi pothok kaya mi ki oikibagi phibam de leire haina minister Biswasan na phongdoraki Amasong Manipur High Court na turel dagi nunglengway pek pa pumting tingzin ban natte rules ki matungin na nunglengway pek pagi thabak jathana ba haibani haina minister TH Syam Kumar na phongdoraki